Pherensinda Molnupiravir Thabada Pung Kunmarigi Manungda COVID-19 Thokhalliba virus Sandokpa Pumthing Thingba Ngamle Khairoi gumba jiba makhal ama oiriba Pherensinda Molnupiravir hidak thaduna changyeng tawbada COVID-19 laina Thokhalliba novel coronavirus Sandokpa ase Pung Kunmarigi Manungda mapung phana Thingba Ngamle Masina Prithvi Sinba Thungna awaba tahaliba laichat asi thengnabada Anauba layeng bagi pambai ama oiraba yai hairi Changyeng asi United States ke Georgia State University yauna research tawba singe team amana sathakivane makoina MK 4482 EIDD 2801 hairaga sukhangnaba hidak ase influenza virus thengnabada yamna kanai haiba khanglakhi Journal Nature Microbiology da phongkiba study aduda Scientists sing na hidak ase novel coronavirus natraga SARS-CoV-2 virus ki mayokta sizinaduna Pherensinda da changyeng tawkhi SARS-CoV-2 virus yamna thuna thingba ngamba oral hidak ama puthokliba ase handaki sina ahanbane Molnupiravir asina laichat thengnabada achauba awonba ama purakpa yai haina Georgia State University ge researcher amasung study ge co-author Richard Plemper na haikhi Mising paksana COVID ki vaccine kapthoktriba phawbade SARS-CoV-2 sandokpa thingba haibase yamna maru oiba amane Molnupiravir asida RNA virus sing thingba ngambage spectrum sandokna yawi haire study aduda researcher singna Pherensinda SARS-CoV-2 virus hana thajinki amasung Molnupiravir hidak ase amuk thakhe maduda yamna thuna virus lot hantarakhe hidak tharaba Pherensing ase atopa pheren marakta amuk thajinba matamda hidak thadaba pheren ama phauba virus longnakhide haina study gi atopa co-author Joseph Wolfana haikhi Molnupiravir ase miyoibadasu changyeng tawba matamda asigumba result phangba tarabade COVID-19 patient sing pung kunmari gi manungda virus load hanthaduna atopada sandokpada thingba ngamgane hidak asi haujik clinical changyeng gi ani suba amasung ahum suba tangkak khumang chauksin na sathari haina research tawba singna haikhi COVID na laikhidabage mathau mangam pangthokpada imung manungdagi sel lokhiba sing handok hannaba CMO singdagi report kawkhre Dr. K Rajo COVID-19 na maram oiraga laikhidaba singi aroiba mathau mangam pangthokpada imung manungdagi sel lokhiba sing adu handok hannaba CMO singdagi report kawkhre haina Health Services ki Director Dr. K Rajo na phongdokhre wafam asi COVID-19 ga mari leinana Health Department na irai numit khudingi pangthokpa paumi singa unabagi thoramda phongdokhibane COVID positive oiraga laikhidaba singe aroiba mathau mangam pangthokpada sangba sel puthokpagi matangda DC amasung Directorate of Health Services Manipur anigi marakta pau phongnaba watpage mami chaungna tare masigi matangda kari thorang paikhat piribage haina hangba wahang amagi paukhum piraduna Director Rajona haikhe mamangda pau phaunaba watlabasu matung tarakpada ningthina pau phaunaduna CMO singdagisu report lawduna thabak paikhatpa hawragani ngasi phawbagi oina COVID-19 na maram oiraga laikhidraba apunba migi masing Shaniga Maudra Mari asigi manungda mi humbudraga tarete hospital da pukhatlaba matung pung kunmarigi manungda laikhidabane maram asina COVID-19 gi layong lairaba miyoi singna yumda mi khanghandana laibagi mahutta test tokthokpiduna athuba matamda layeng bihau haina Health Directorate ki maikeidage Manipur miyamda appeal tawkhe ngasi lamphelda laiba Health Directorate complex ta paumi singa unaba aduda Director Dr. K Rajona haikhe laikhidraba COVID positive Saniga Maudra Mari gi manungda mi Saniga Maudra de comorbidity haibade atai lainasu naba mi ngaktane laikhidaba singa sigi manungda health care worker ani su yaure laikhidraba sing asina hospital da lairamba pungsingda yenglaga pung kunmari haibade nongmagi manungda laikhidaba masingna khwaidagi yame pung kunmari gi manungda laikhidaba masing ase humudraga tare ne pung nifu nipan ge numit nini gi manungda laikhidabana yangkhaiga nithoi ne pung humudraga nithoi numit humni gi manungda laikhidabana kunthraga humdoi ne masagi sahi gi oina yengbada sahi hompu mathoi dagina sahi humudraga manga phawboda leiba masingna khwaidagi yame Kanglup asida laiba sikhiba masing ase
ngasi phawbada chamaga taret sure sahi nifu taruktagina sahi hompu phawbada leiba masingna ani suba khwaidagi yamna leikhidaba chahi kanglup oire adubu pokpada ngairiba angangdagi hauraga sahi taraga manga phawbada leiba singi oina hawjik phawbada angang ani leikhidre masina sibagi chang khwaidagi yamna nemba chahi kanglup oire amaromda leikhidaba mi chaniga mawdra mari asigi manungda nupa chaniga supna mapan amasung nupina marifuga mangane masi maru oina nupa singna mapan thokpa sathok chasin tawbagi chang henbana oiramgani haibagi wafamsu mahakna thamkhi agricultural act chana hanba yaroi haibage dabida lawmi singna December 9 da Bharat ban kaukhre laibak asida anouba agricultural act hairaga sukhangnaba lau singubaga mari leinaba act asi chana hanba sungya yaroi haibage akanba dabi taksinba oina Delhi da strike chathariba lawmi singna lagliba December 9 da Bharat ban kaukhre haina agency gi pauna phongdokli Messi bu Maradona gi mafamda ikai khumnaba utlaga harawa phongdokhibage fine tawkhre Lionel Messi amasung Barcelona bu player asina Osasuna gi mathakta nomaijing numit ke mari sinoda mai pakhibada mahaki goal chankrabagi tungda laikhidraba Diego Maradona gi mafamda ikai khumnaba utnaba mahaki furit lokthokpagi damak yellow card ama pikhraba matungda punna euro 7 ka marifu pound 7 ka taruk dasmik ahum sino fine tawkhre mahak puna euro 4 ki fine aduga mahaki club puna euro 100 marifu gi fine tawhonkhiba Messi na malem sin thungbada thagatnaba phongdoknabagi matau amada Maradona gi oiba Newell's all boys shirt amabu masak taknaba mahaki Barca shirt lokthokuna mahaki laikhidraba maraibak macha asigi mafamda ikai khumnaba utkibane adum oinamak Spanish Soccer Federation gi competition committee na de rules khara komthokhanba matamda de minungsi khara tamak hek udle piriba dandi asigi mayokta Barca gi tawrakhiba protest amasung masibu Maradona gi mafamda ikai khumnaba utpage matau ohengadabani hainaba hawdorokpa wafam yakhidre committee asigi cherol amana hai sajat adubu ikai khumnaba utpagi matawni haiba committee na yakraba talaksida disciplinary court ke article 93 na de player amabu magi tawningliba matawduga mari leinadaba harawba phongdokpa matamda makhoi gi furit lokthokpagi damak dandi pigadabani haina palle serol asina makata na hai Messi khaktang de karigumba mahakpu asoiba tawbada buk tawramba thoklabade sanction ase lokthoklamaba yai Messi na Newell's all boys support tawrami amasung masagi chahi taraga humdoi pharakpada Barca gi damak sanadringai mamangda club ki junior team gi damak sanaramkhe mahakna World Cup winner asina haukiba yimsa kaisata laikhidaba matamduda Englishing amaga chamapan mawdra humdoi da Rosario side ki damak sanaramkhiba Maradona gi mafamdasu ikai khumnaba utkhe mahakna ikoibo hundok piramle adubu mahak Diego haibasi siba naidaba oiba maramna mafam ama hekta dadi chalamloi haina Messi na Instagram da iduna thagatke